ngasi numidang urimda phongkhiba pausesingda yauba thokiba thodok wathoksingi matangda Manipur Circle News ke maikai degi myam da paudamjari aharmada kanglaipak ke mera pausena phongli kuki singna thong sariba ke molnom da ngasi su security forcing sanction aba honabada lamakhang da panduna leiri pathoksari ngarang masing yamlaba security force ki kangbu singna JCB phawba puduna Sandel district ki manung sanna ke molmon village da Manipur River mathakta kuki singna Manipur laingak khanghandana RCC thong ama sariba adu thugainaba changma matamda masing yamlaba kuki nupi singna lambi da thatpadagi sangsinba ngamdana handurakhraba matungda ngasi numit yungba pung 12 makhai taba matamda Kaksing district ki SP amadi tongan ba security force singi combined team ama ke molmon tana sangsinba matam dasu sero practical high school ke ground da pawasina iba matam phawbada panduna leire hairi pausi asina sugnu da ke phangba pawgi matung inati ngasi sangsin kiba security force sing aduna ukol thingang phai dasu hoji koki nupi nupa mayam thoraktuna ngarang gi iho aduga sab manana security personnel sing adu changba yaroi haina lambi thatuna leibadagi changba ngamdana leiri haibagi pausu tari ngarang lambi that libasing adu tear gas amadi mob bomb na singba kaptuna tan khairaba matungda namduna sangba ngamnabagi thabaksu laukhattaba adusu miyamna piendaba phongdok narakli cherek asita ngarang dagi thong saba yaroi haiduna athingba leirabasu athingba marakta ngasi su labor kayamurum season aduna thong sabagi thabak kuki singna hojiksu adu maksa thari hairi press na thajaba yaba mafam dagi phangba pawgi matung inadi thingang phai dagi khajik tang satlaga leiba ukol thingang phai haina khangnariba mafam asidagi thong sariba mafam adu phawbagi singmai gi saruk singda afaba makhal gi khulai paiba kuki militant sing pareng sangna leptuna changlak liba security force singda khut thanaba sem saduna leire hairi maduna yamna sauna khut thoknarak pai yabagi oithok pai leibadagi mafam adu tana sangsinba ngamdana leiba oigani haina paw asina hairi amoromda ngarang numidang dagi hauna ngasi nungthel pung mari makhai taba phawba sugnu serau ke molmon hairiba khulsing asigi nongthak ki saruk singda masak uba phangdaba aeroplane yamna toina paibagi makhol su tai ngarang numidang athengbadasu aeroplane kayarak hanna paibagi makhol tai ngasi su aeroplane yamna toina paibagi tari masina sugnu miyamda mi paiba pokhalle thodok asigi matangda ngasi nungthel sugnu gi miyamgi oiba apunba mifam ama pangthoktuna wafam kaya khanari hairi Churachandpur Phezrol amadi None district ta akhak arau yauna akan manong sugani kanglei pakhi mera pause pathok sari taminasi lakliba numit humni asida Manipur da akhak arau yauna akan manong suraba yari India Meteorological Department MET na hairi Churachandpur Phezron amadi None district ta akhak arau yauna akan manong sugani hairi district ahum asida orange alert lauthokre masigi mathakta ngasi hairiba district ahum asida pungda kilometer kunthra dagina nifu phawba yangna akan manong set silaba yai hairi hayeng Manipur pumbada akan ba akhak arau yauna akan manong amadi pungda kilometer nifu gi sangda akan manong set so sitlaba yai hairi MET department na makhata na haikibada nonglai nungsit remal ngasi ahing nongyaida Bangladesh amadi West Bengal gi samudra khongbal romda changchilakpa yai masina maram oiduna West Bengal Orissa amadi awang nongpok state singda akan manong sugani hairi nonglai nungsit asigi yenglaga akan ban section thorang lokhatpa oina ngasi numit humni numit yungmadagi pung kunma thoi gi oina Kolkata airport thengjin khre hairi hospital da mai sakpada pokpada ngairiba taret leikhidre kanglei pakhi mera pause na phongmani pathok sari Delhi gi Vivek Bihar gi block B mayada leiba ITI manaki baby care center haina khangnaba angang singi oiba hospital ama ngarang numidang pung 13 makhai rom tabada mai sakpada gi thokta pokpada ngairiba angang taret leikhidre hairi mioi kaya amana so apan nangkhre hairi pawasina hai mai sakpa gi thodok aduda atopa pokpada ngairiba angang 12 amadi kalhaure makhoi adu hojik is Delhi gi advanced NITU hospital da thamkhre Delhi gi fire officer Rajesh na haikibada mai adu kannaba honabada fire tender taratrok sizinaki nakalamoromda ngasi ayuk pung 8 khara helakpa da Delhi gi nongpok thangba Krishna Nagar da leiba mi leinaba
building amada mai chakpagi thodokta yamdrabada mioi ahum amasu leikhidre hairi game sanapam mai chakpada angang mapan yauna mioi kuntaret leikhidre kanglei pakhi mera pausi na phongbani pathoksari Gujarat ki Rajkot leiba game sanapam amada mai chakpadagi thodokta angang mapan yauna mioi kuntaret leikhidre hairi thodok asi ngarang nungthil athengbada nana maba lambi manakta leiba TRP game zone da thokibani hairi thodok aduda sikhiba mioi sing mai ka hena sakhiba maramna masak khangdokpa ngamdana leiramba adu ngasi masak khangba ngamkhre haina Assistant Commissioner of Police Banayak Patel na hairi Rajkot ki Deputy Commissioner na hai ki bada thodok aduda leikhidra sing Rajkot Civil Hospital la thamkre thodok asigi matang da Prime Minister Narendra Modi na mahaki ex handle da thamlakpa warol amada awaba phongdokre Gujarat ki Chief Minister Bhupendra Patel na thodok asigi mari lainana leikhidra mioi singi leihoriba imung manungda ex gracia oina lupa lakh mari piragani amadi asokpa singna lupa lising yankai piragani haina lauthokre masiga loinana thodok asigi matau karamna thokibano haiba adu thejinnaba akhanaba investigation team amaso semle haiki team masina thodok asigi matangda ahanma report ama numit ohumni gi manungda pikhalak kadabani aduga aroiba report na numit 30 gi manungda mari leinaba singda pikhatnaba pautak pikre charak asidanga si games zones adubo chalairiba mapu amadi manager oina mioi mari police na phagat khre hairi